ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯊꯥꯡꯒꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯊꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯅꯕ ꯅꯣꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯥꯗꯤ ꯀꯦꯖ ꯅꯟꯖꯕ ꯀꯌꯥ ꯁꯪꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯨꯝꯗ ꯍꯧꯕ ꯇꯧ ꯌꯥꯟꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯐꯨꯝꯗ ꯇꯣꯏꯅ ꯆꯠꯄꯅ ꯀꯥꯐꯨꯠ ꯃꯔꯛꯇ ꯇꯣꯏꯅ ꯄꯨꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄ ꯁꯪꯗꯕꯅ ꯃꯈꯣꯡ ꯈꯨꯅꯤꯡꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯅ ꯐꯨꯝ ꯃꯔꯛꯇꯒꯤ ꯇꯧ ꯌꯥꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯣꯡꯒꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯗꯣꯝꯆꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯊꯣꯝꯕ, ꯅꯪꯕꯨ ꯈꯔ ꯄꯣꯊꯥꯕ ꯇꯝꯃꯨꯅꯦ꯫ ꯅꯪꯁꯦ ꯅꯁꯥꯅ ꯄꯥꯈꯪꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ꯫ ꯌꯦꯡꯉꯨ, ꯅꯈꯣꯡ ꯈꯨꯅꯤꯡꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯅꯪꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯏꯟꯗꯣ, ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯔ ꯆꯥꯗ꯭ꯔꯤ, ꯑꯗꯨꯅ ꯁꯨꯕ ꯂꯦꯞꯄ ꯌꯥꯗ꯭ꯔꯤ꯫ ꯈꯨꯅꯤꯡꯒꯤ ꯋꯥꯁꯤꯗꯤ ꯅꯣꯡꯃ ꯏꯁꯤꯡ ꯐꯖꯅ ꯁꯥꯍꯜꯂꯒ ꯅꯨꯡꯅ ꯂꯪꯅ ꯇꯛꯂ ꯂꯣꯏꯔꯦꯗ꯫ ꯃꯇꯝꯗꯨꯗ ꯀꯅꯥꯒꯤ ꯐꯖꯕꯤ ꯃꯌꯥꯝꯗꯨꯅ ꯀꯦꯟꯖꯅꯤ꯫ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯊꯣꯡꯒ꯭ꯔꯥꯗ ꯐꯤ ꯁꯨꯔꯝꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯀꯥꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯗꯣꯝꯆꯥ ꯑꯗꯨ ꯍꯦꯛ ꯀꯥꯈꯤꯕꯒ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯁꯨꯔꯤꯕ ꯑꯗꯨꯕꯨ ꯋꯥꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯪꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ಲಾꯏರꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ಲಾꯏರꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯣ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯁꯨ ꯅꯣꯝꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯣꯂꯥꯡ ꯑꯃꯗ ꯍꯪꯒꯥꯝ ꯑꯃꯟꯕ ꯍꯥꯞꯂꯒ ꯂꯣꯛꯇꯥꯛꯇ ꯆꯥꯝꯒꯦ ꯍꯥꯏꯅ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ, "ꯇꯥꯇꯣꯟ, ꯏꯆꯦ ꯊꯕꯥꯅ ꯍꯣꯔꯦꯟꯗꯤ ꯃꯣꯏꯗ ꯐꯧ ꯁꯨꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤꯀꯣ꯫ ꯇꯣꯝꯕꯤ, ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯥꯇꯣꯟ ꯁꯪꯂꯣꯏꯀꯣ." "ꯀꯩꯅꯣ ꯇꯥꯇꯣꯟ, ꯂꯩꯁꯥꯕꯤꯅ ꯀꯣꯏꯔꯛꯎ ꯍꯥꯏꯔꯒ ꯁꯪꯗꯦ ꯍꯥꯏꯁꯤꯕꯣ? ꯇꯥꯇꯣꯟ, ꯅꯪꯁꯦ ꯄꯥꯈꯪꯒ ꯃꯥꯟꯖꯗꯦꯀꯣ꯫ ꯈꯨꯅꯤꯡꯅꯦꯅ ꯇꯧꯔꯤꯗꯨꯅ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯔꯗꯅ ꯑꯃꯨꯛꯇ ꯇꯛꯊꯣꯛꯑꯣ꯫ ꯅꯁꯥꯒꯗꯨꯁꯨ ꯈꯔ ꯅꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯧꯕ." ꯇꯣꯝꯕ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯕꯨꯡꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯧꯁꯥꯗ ꯃꯆꯤꯟꯗ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ "ꯏꯆꯜ ꯇꯣꯝꯕꯤ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯅꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ." "ꯀꯔꯤ? ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯀꯥꯏꯅ? ꯏꯕꯨꯡꯉꯣ, ꯅꯪꯗꯨꯝ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯔꯣꯏ꯫ ꯄꯥꯈꯪꯅꯦꯅ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯔꯒ." "ꯑꯗꯨꯅꯔꯥ? ꯍꯥ? ꯍꯧꯖꯤꯛꯇ ꯅꯪꯅ ꯂꯩꯁꯥꯕꯤꯒꯤ ꯄꯥꯎ ꯄꯨꯔꯒ ꯂꯥꯛꯂꯤꯗꯣ?" "ꯏꯁ, ꯏꯆꯦ ꯊꯕꯥ ꯑꯣꯏꯕꯒꯤ ꯄꯥꯝꯕꯤꯕꯒꯤ ꯋꯥꯅꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯅꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯕꯤꯔꯣꯏ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯍꯤꯗ ꯌꯦꯅꯥꯗꯨ ꯆꯥꯝꯂꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯃꯆꯜꯒ ꯃꯈꯥ ꯇꯥꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯗꯨ ꯇꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯧ ꯃꯄꯨꯜꯁꯤꯡꯗꯨ ꯍꯣꯡꯒꯠꯂꯝꯃꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯊꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯉꯩꯗꯗꯤ ꯍꯥꯏꯅ ꯏꯃꯨꯡꯗꯨ ꯐꯤꯕꯝ ꯈꯔ ꯐꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯂꯨꯈꯣꯏꯅ ꯃꯈꯣꯡꯗ ꯄꯣꯝꯕ ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨ ꯐꯤꯕꯝ ꯈꯪꯁꯣꯛ ꯁꯣꯛꯆꯤꯟꯈꯤꯕꯅꯤ꯫ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕꯨꯡ ꯊꯣꯏꯕꯁꯨ ꯁꯨꯕ ꯅꯣꯝꯕꯕꯨꯗꯤ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯇꯝꯗꯨꯗꯤ ꯖ꯭ꯋꯥꯔꯒꯤ ꯈꯨꯠꯄꯥꯏꯁꯦꯟ ꯑꯣꯏꯕꯗ ꯏꯃꯨꯡꯗ ꯑꯃꯠꯇ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯊꯣꯝꯕ ꯇꯧ ꯃꯄꯨꯜ 3-4ꯗꯨ ꯉꯥꯈꯠꯇꯨꯅ ꯊꯝꯂꯝꯂꯒ ꯃꯁꯥꯗꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯑꯇꯣꯝꯕ, ꯅꯪꯕꯨ ꯉꯁꯤꯗꯤ ꯇꯧ ꯃꯄꯨꯟ ꯀꯌꯥꯃꯨꯛ ꯌꯥꯜꯂꯛꯀꯦ?" "ꯕꯥꯕꯥ, ꯉꯁꯤꯗꯤ ꯇꯧ ꯌꯥꯝꯅ ꯍꯧꯕ ꯐꯨꯝ ꯑꯃꯠꯇ ꯊꯦꯡꯅꯗꯦ, ꯑꯗꯨꯅ ꯃꯄꯨꯜ 3-4ꯗꯪ ꯌꯥꯜꯂꯛꯂꯤ." "ꯐꯔꯦ ꯐꯔꯦ꯫ ꯍꯥꯏ ꯃꯃꯥ, ꯏꯆꯥ ꯑꯇꯣꯝꯕ ꯍꯜꯂꯛꯂꯦꯅꯦ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎꯅꯦ." ꯂꯨꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯊꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯁꯨ ꯇꯍꯥ ꯇꯍꯥ ꯃꯆꯥꯅꯨꯄꯥꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ "ꯑꯇꯣꯝꯕ, ꯁꯦꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯊꯣꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯃꯥꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯊꯛꯂꯒ ꯈꯨꯖꯥꯏꯗꯨ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ꯫ "ꯏꯃꯥ, ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕ?" "ꯀꯥꯏꯗꯒꯤꯅꯣ, ꯍꯧꯖꯤꯛꯁꯨ ꯖ꯭ꯋꯥꯔ ꯈꯩꯐꯝꯗ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯈꯤꯅꯤ." "ꯍꯥ, ꯑꯇꯣꯝꯕ, ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯅꯌꯥꯝꯕꯨꯡꯗꯣ ꯐꯅ ꯀꯟꯅꯗꯤ ꯃꯗꯨ ꯇꯧꯗꯅꯕ ꯊꯤꯡꯕꯅꯤ꯫
ꯑꯗꯨꯕꯨ ꯅꯄꯥ ꯑꯁꯣꯟꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯒꯤ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯦ꯫ ꯄꯥꯕ, ꯏꯃꯥ, ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯌꯥꯗꯤ ꯄꯦꯟꯗꯦ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯥꯆꯧꯒꯤ ꯋꯥ ꯑꯣꯏꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯌꯥꯜꯂꯨꯔꯤꯕ ꯇꯧꯁꯤꯡꯁꯤ ꯌꯣꯜꯂꯕ ꯇꯨꯡꯗ ꯄꯥꯕꯒꯤꯁꯨ ꯃꯈꯣꯡ ꯄꯣꯝꯂꯤꯕ ꯑꯁꯦ ꯈꯨꯔꯥꯇꯣꯝꯕꯒꯤꯗ ꯑꯃꯨꯛꯇ ꯄꯨꯔꯒ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝ ꯃꯃꯤ ꯑꯃꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥ ꯆꯥꯎꯔꯛꯄꯒꯤ ꯃꯍꯩ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯃꯥꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯦ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯏ꯫ ꯍꯩ ꯑꯉꯥꯎꯕ, ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯋꯥꯕꯒꯤ ꯅꯠꯇꯦꯅꯦ, ꯅꯨꯡꯉꯥꯏꯕꯒꯤꯅꯦ꯫ ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯅꯥ ꯄꯥꯝꯕꯣꯝ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯃꯣꯟ ꯃꯣꯟ ꯈꯜꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯊꯕꯥꯕꯨ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯥꯅ ꯀꯣꯏꯊꯣꯔꯛꯎ ꯍꯥꯏꯕꯗꯨꯗ ꯆꯠꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒ ꯏꯃꯨꯡ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯑꯗꯨꯗ ꯊꯕꯥꯗ ꯅꯛꯁꯤꯟꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯝꯕ ꯑꯅꯝꯕ ꯃꯇꯝꯗ ꯊꯕꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯩ꯫ ꯑꯁꯣꯝꯗꯅ ꯊꯕꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝꯗꯨ ꯐꯧ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯥꯗꯨ ꯊꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯌꯦꯡꯖꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯣꯝꯕꯤꯅ ꯊꯕꯥ, ꯅꯪꯕꯨ ꯅꯉꯛꯇꯨ ꯇꯦꯛꯄ ꯇꯥꯔꯤꯅꯤ꯫ ꯅꯪꯅ ꯁꯣꯝꯗ ꯅꯉꯛ ꯇꯦꯛꯄ ꯃꯈꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯤ꯫ ꯑꯁꯣꯝꯗꯗꯤ ꯂꯥꯛꯄꯤꯗꯧꯕ ꯃꯥꯗꯨꯅ ꯐꯃꯨꯡꯗ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯝꯂꯅꯤ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ꯫ ꯑꯄꯥꯕꯤꯅ ꯇꯣꯝꯕꯤ, ꯇꯥ ꯊꯣꯝꯕꯕꯨ ꯇꯨꯝꯕꯗ ꯅꯥꯈꯣꯛꯏ ꯍꯥꯏꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯃꯈꯣꯏ ꯊꯪꯅꯕꯗ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏ ꯏꯅꯦꯅꯤꯗꯅ꯫ ꯏꯅꯦꯅ ꯇꯝꯕꯗ ꯇꯥ ꯊꯣꯝꯕꯅ ꯅꯥꯈꯣꯛꯄꯁꯦ ꯃꯈꯣꯜꯒ ꯌꯥꯝꯅ ꯍꯧꯏ ꯍꯥꯏꯔꯤ꯫ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯤꯒꯁꯦ ꯇꯥꯏ ꯍꯥꯏꯅꯕꯨ ꯇꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒ ꯑꯄꯥꯕꯤꯒꯗꯨ ꯊꯣꯝꯕꯅ ꯅꯥꯈꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯤꯕ ꯑꯗꯨꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯅ ꯃꯤꯠꯆꯤ ꯈꯠꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯊꯕꯥ, ꯑꯩꯈꯣꯏ ꯏꯅꯦꯅ ꯇꯝꯕꯗ ꯇꯥ ꯊꯣꯡꯕꯗꯣ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯇꯞ ꯇꯥꯅ ꯇꯨꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯂꯥꯛꯇꯧꯕ ꯃꯥꯟꯗꯦꯕꯣ꯫ ꯏꯇꯥ, ꯑꯩꯁꯨ ꯈꯪꯉꯤ ꯃꯥ ꯉꯁꯤꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯫ ꯑꯩꯗꯅ ꯃꯥꯕꯨ ꯈꯟꯖꯕꯅꯤ, ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯜꯂꯤꯕ ꯑꯁꯤꯕꯨ꯫ ꯑꯄꯥꯕꯤꯅ ꯊꯕꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ꯫ ꯇꯥ ꯊꯣꯝꯕꯁꯨ ꯊꯕꯛ ꯆꯤꯟꯃꯟꯕ ꯑꯗꯨꯗ ꯂꯩꯊꯣꯛꯄ ꯁꯪꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯒ ꯇꯣꯝꯕꯤꯒꯅ ꯊꯕꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯇꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯄꯥꯠꯇ ꯍꯣꯟꯗꯨꯅ ꯆꯠꯄ ꯍꯤꯗꯨ ꯌꯨꯔꯦ ꯐꯣꯠꯀꯦ ꯍꯥꯏꯗꯨꯅ ꯀꯪꯐꯥꯟꯗ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯥꯎ ꯑꯃꯨꯕꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ ꯏꯇꯥꯎ, ꯅꯪ ꯁꯣꯏꯗꯅ ꯇꯨꯡꯗ ꯅꯤꯡꯉꯝꯂꯛꯑꯣꯏꯀꯣ? ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯂꯥꯛꯄꯒ ꯅꯪꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯛꯏꯁꯤꯅ? ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯅꯠꯇꯦ, ꯉꯁꯥꯏ ꯑꯩ ꯑꯄꯥꯕꯤꯒ ꯃꯈꯣꯏꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯔꯥꯡꯗꯣ ꯊꯕꯥꯅ ꯀꯣꯏꯔꯛꯎ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯔꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯊꯧꯁꯥꯗꯅ ꯍꯤꯗꯨ ꯌꯨꯔꯤꯕ ꯃꯄꯥꯗ ꯃꯦꯟꯅꯕ ꯃꯣꯝꯄꯇꯤꯒ ꯃꯦꯒ꯭ꯔꯨꯒ ꯇꯣꯠꯅꯔꯝꯃꯤ꯫ ꯑꯃꯨꯕ ꯐꯥꯎꯕ ꯊꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯥꯎꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯀꯣꯏꯔꯛꯎ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ ꯏꯇꯥꯎ, ꯃꯥꯗꯤ ꯑꯇꯩ ꯂꯩꯁꯥꯕꯤꯒ ꯃꯥꯟꯅꯗꯕꯅꯤ, ꯏꯀꯥꯏꯕ ꯊꯣꯏꯅ ꯈꯪꯗꯕꯅꯤ꯫ ꯏꯇꯥꯎ, ꯅꯪꯁꯤꯕꯨ ꯑꯩꯒ ꯏꯇꯥꯎ ꯊꯣꯡꯕꯗꯨꯅꯤꯀꯣ? ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯇꯥꯎ, ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯧ ꯌꯥꯟꯕꯁꯤ ꯂꯣꯏꯔꯒ ꯀꯔꯤ ꯁꯨꯕ ꯌꯥꯕ ꯁꯤꯟꯐꯝ ꯂꯩꯒꯦꯗꯣ ꯍꯥꯟꯅ ꯈꯟꯅꯁꯤ꯫ ꯑꯃꯨꯕ ꯊꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯃꯨꯕ ꯍꯣꯏꯗꯤ ꯊꯣꯏꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯊꯣꯝꯕꯅ ꯋꯥꯔꯤꯕ ꯑꯗꯨꯅ
ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯏꯕꯣ ꯅꯪꯁꯦ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯍꯪꯕꯒꯤ ꯃꯍꯨꯠ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯊꯕꯛꯇ ꯑꯗꯨꯝ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯊꯕꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯣꯏꯅ ꯀꯣꯏ ꯂꯩꯔꯕꯣ? ꯏꯕꯣ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯒꯤ ꯋꯥꯈꯜꯅꯣ ꯑꯩꯅ ꯈꯟꯕꯗ ꯁꯪꯗꯣꯏꯁꯦ? ꯄꯥꯕ ꯍꯥꯏꯔꯦ ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯍꯩꯒꯛ ꯌꯦꯅꯥ ꯈꯔ ꯍꯦꯛꯄ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯥꯖꯧ ꯍꯥꯏꯔꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯅꯤ? ꯑꯃꯨꯕ ꯃꯇꯥꯎꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯣꯏꯗ ꯍꯌꯦꯡꯋꯥꯏ ꯏꯅꯥꯛ ꯈꯨꯜꯂꯀꯥꯟꯗ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯃꯔꯥꯏꯅ ꯏꯇꯥꯎꯒꯤꯅꯦ ꯍꯥꯏꯅ ꯃꯈꯣꯡꯅ ꯊꯣꯡ ꯂꯥꯛꯆꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯨꯄꯤꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯍꯥꯏꯗꯨꯗꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ꯫ ꯍꯦꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯨꯗ ꯇꯝꯕ ꯉꯝꯄꯣꯠꯇꯦ꯫ ꯈꯨꯗꯤ ꯑꯃꯨꯛꯇ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯈꯨꯜꯂꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯏꯅꯥꯛ ꯈꯨꯟꯗꯧꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ ꯁꯅꯥ ꯈꯧꯖꯥꯎꯗꯣ ꯅꯣꯏꯒꯤ ꯄꯥꯕꯅ ꯅꯣꯡꯗꯣꯜꯗꯒꯤ ꯊꯥꯗꯔꯛꯂꯅꯦꯕ꯫ ꯍꯦꯔꯥ ꯅꯪꯁꯨꯕ ꯑꯁꯤ ꯍꯥꯏꯕꯒꯤꯁꯨ ꯄꯥꯕꯒꯨꯝ ꯄꯟꯗꯅ꯫ ꯌꯥꯔꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯍꯤꯁꯦ ꯏꯟꯊꯅꯕ ꯇꯧꯁꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤꯇꯅ ꯌꯥꯒꯗ꯭ꯔꯣ? ꯅꯪꯅ ꯑꯩꯁꯤꯕꯨ ꯃꯈꯥꯒꯤ ꯇꯥ ꯊꯣꯖꯣ ꯑꯄꯪꯗꯣ ꯑꯣꯏꯅ ꯎꯔꯕꯣ? ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯀꯧꯔꯣ꯫ ꯊꯣꯝꯕ ꯑꯃꯨꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯤ ꯈꯔ ꯈꯣꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯊꯣꯝꯕ ꯃꯤ ꯈꯣꯝꯂꯨꯔꯒ ꯍꯤꯗꯣ ꯄꯥꯠꯇ ꯏꯟꯊꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯕꯥꯗꯣ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯦꯔꯥꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯗ ꯊꯥꯖꯅꯕ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯄꯥꯕ ꯏꯃꯥ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯀꯣ? ꯅꯠꯇꯦ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯕ ꯇꯥ ꯃꯦꯔꯥꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯆꯨꯗꯠꯅꯕ ꯊꯣꯡꯕ ꯍꯥꯏꯗꯨꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯇꯧꯅꯨ ꯇꯧꯅꯨ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯍꯌꯦꯡ ꯁꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯃꯇꯥꯡꯁꯤꯗ ꯇꯥ ꯊꯣꯡꯕ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯂꯤꯁꯤꯅ? ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯥꯡꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯜꯂꯤꯕ ꯀꯦꯡꯕ ꯍꯥꯏꯕꯗꯣ ꯁꯛ ꯌꯥꯝꯅ ꯍꯥꯎꯇꯦ ꯑꯩ ꯍꯩꯅꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯇꯟꯖꯥ ꯆꯥꯕ ꯏꯅꯥꯛ ꯈꯨꯟꯕ ꯇꯥ ꯃꯦꯔꯥꯖꯥꯎꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤ ꯄꯤꯗꯕꯤ ꯇꯣꯛꯂꯁꯤ ꯍꯥꯏꯔꯣ? ꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯌꯥꯔꯣꯏ ꯑꯩꯗꯤꯅꯦ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅꯅꯦ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯊꯣꯝꯕ ꯍꯥꯏꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯐꯤ ꯁꯦꯝꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅꯦ ꯏꯅꯥꯎ ꯁꯤꯡꯒꯥꯔꯩꯅ ꯍꯥꯏꯕ ꯃꯥꯏꯕꯗꯨꯒ ꯑꯃꯨꯛꯇ ꯇꯥꯟꯅꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯏ ꯊꯣꯝꯕ ꯍꯥꯏꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯍꯟꯗꯕ ꯌꯥꯗꯦ꯫ ꯍꯣꯏ ꯃꯃꯥ ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯗꯅꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯧꯔꯤꯕꯁꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯗ ꯑꯩꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯗꯧꯕꯅꯤ꯫ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯐꯅꯕ ꯇꯧꯔꯣ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯗ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗ ꯎꯅꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯒ ꯁꯤꯡꯒꯥꯔꯩꯒ ꯆꯪꯃꯤꯟꯅꯔꯛꯄꯗ ꯎꯕꯗ ꯃꯥꯏꯕ ꯇꯣꯃꯥ ꯅꯣꯛꯂꯗꯨꯅ ꯏꯆꯦ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯂꯛꯂꯤꯁꯤꯕꯣ ꯀꯔꯤ ꯂꯩꯔꯕꯒꯦ? ꯁꯤꯡꯒꯥꯔꯩꯅ ꯏꯕꯨꯡꯉꯣꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤꯅꯦ ꯏꯆꯦꯁꯤꯒ ꯂꯥꯛꯂꯤꯕꯁꯤ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯅꯅꯥꯎꯒꯤꯗ ꯂꯥꯛꯂꯕꯗꯤ ꯑꯔꯨꯕꯒꯁꯦ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯊꯣꯛꯂꯗꯕꯅꯤ ꯏꯆꯦ꯫ ꯊꯕꯥꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯆꯦ ꯑꯩꯅ ꯐꯅꯕ ꯑꯗꯨꯃꯛ ꯁꯤꯟꯒꯦ꯫ ꯏꯍꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯀꯥꯎꯕ ꯀꯥꯎꯏ ꯐꯤꯗꯥ ꯑꯗꯣꯝꯗ ꯐꯝꯁꯤ ꯑꯗꯨꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯃꯃꯥꯒ ꯁꯤꯡꯒꯥꯔꯩꯒꯗꯣ ꯐꯛ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯃꯥꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯣ ꯄꯥꯈꯪ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯃꯅ ꯃꯍꯩ ꯇꯧꯔꯒ ꯐꯥꯗꯧꯒꯤ ꯇꯧꯁꯤꯟꯕꯤꯔꯤꯅꯦ꯫
ꯏꯆꯥ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯇꯨꯝꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯅꯥꯎꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯏꯆꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕꯗꯤ ꯂꯣꯏꯅ ꯈꯪꯖꯤꯟꯕ ꯑꯃꯗꯤ ꯆꯪꯏꯀꯣ꯫ ꯁꯤꯡꯒꯥꯔꯩꯅ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯈꯪꯂꯤ, ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯏꯆꯦꯒꯤꯁꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯁꯣꯏꯍꯜꯂꯣꯏ ꯁꯣꯏꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯀꯨꯞꯄ ꯃꯔꯣꯟ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕ ꯊꯣꯏꯕꯗꯣ ꯂꯣꯟꯅ ꯃꯃꯥꯒꯤ ꯇꯥꯕꯨꯗ ꯐꯤꯅ ꯂꯣꯟꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥꯒꯤ ꯑꯎꯟ ꯁꯅꯥ ꯃꯇꯠ ꯑꯃ ꯂꯩꯕꯗꯣ ꯀꯟꯅ ꯊꯤꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯒꯤ ꯅꯥꯒꯤ ꯅꯅꯞꯄꯤꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯤ ꯃꯆꯥ ꯑꯃꯅ ꯀꯤꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅꯦ꯫ ꯑꯁ, ꯑꯩꯗꯤ ꯃꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯖ꯭ꯋꯥꯔ ꯈꯨꯠꯄꯥꯏꯁꯦꯟ ꯄꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯇꯥꯕꯨꯗ ꯌꯥꯎꯔꯤꯕ ꯐꯤꯁꯤꯡꯗꯨ ꯁꯦꯠꯇꯅ ꯐꯥꯛꯇꯅ ꯁꯅꯥ ꯃꯇꯠ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯇꯥꯕꯨꯗꯨꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕꯗ ꯐꯤ ꯃꯆꯥ ꯑꯃꯅ ꯀꯤꯁꯤ ꯀꯤꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯛꯐꯦꯠꯇꯧꯅ ꯁꯅꯥ ꯃꯇꯠ ꯀꯤꯔꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯁꯅꯥ ꯃꯇꯠꯇꯨꯗ ꯌꯦꯡꯂꯒ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯖ꯭ꯋꯥꯔꯒꯤ ꯈꯨꯠꯄꯥꯏꯁꯦꯟ ꯂꯩꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕ ꯍꯔꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯤ ꯑꯃꯁꯨ ꯀꯥꯗ ꯆꯪꯂꯛꯄꯗ ꯇꯥꯕꯨꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯁ, ꯇꯥꯕꯨꯁꯤꯗꯤ ꯍꯥꯡꯂꯒ ꯂꯩꯔꯝꯂꯦꯅꯦ, ꯃꯗꯨꯒꯤ ꯃꯄꯥ ꯊꯪꯗꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ, ꯁꯅꯥ ꯃꯇꯠ ꯑꯃ ꯂꯩꯔꯤꯕꯗꯣ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯝꯂꯅꯤ, ꯑꯩꯕꯨ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯨꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯦꯝꯃꯅ ꯂꯝꯖꯥꯎ ꯌꯧꯔꯛꯄꯗ ꯊꯣꯏꯕꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ, ꯍꯩ, ꯅꯄꯥ ꯊꯪꯗꯕ, ꯅꯪꯗ ꯂꯩꯔꯝꯃꯣꯕ ꯈꯪꯅꯦꯕ ꯅꯪ꯫ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯉꯥꯡꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯏꯁ, ꯏꯃꯥꯁꯤꯗꯤ ꯑꯩꯅ ꯁꯅꯥ ꯄꯨꯔꯤꯁꯦ ꯈꯪꯂ ꯃꯥꯜꯂꯦ, ꯁꯣꯏꯗꯅ ꯂꯥꯟ ꯇꯥꯕ ꯇꯥꯔꯦ, ꯀꯥꯟꯅꯗꯦ, ꯑꯩ ꯇꯥꯁꯤꯟꯅꯗꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕ ꯃꯃꯥꯅ ꯀꯧꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯃꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗ ꯊꯣꯏꯕꯗꯤ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯃ ꯁꯥꯎꯅ ꯃꯆꯤꯟꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯄꯥ ꯊꯪꯗꯕꯁꯤꯒꯤ ꯍꯛꯇꯛꯇ ꯏꯃꯨꯡꯁꯦ ꯈꯨꯟꯗꯨꯝ ꯂꯩꯇꯨꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯗꯨ ꯎꯕꯗ ꯊꯣꯝꯕ ꯄꯥꯈꯠꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤꯗꯨꯅ? ꯅꯌꯥꯝꯕꯨꯡ ꯖ꯭ꯋꯥꯔꯤꯗꯣ ꯇꯥꯕꯨꯗꯒꯤ ꯁꯅꯥ ꯃꯇꯠ ꯑꯃ ꯂꯩꯕꯗꯣ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨ ꯇꯥꯟꯅꯔꯨꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯏꯕꯨꯡꯉꯣ, ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ, ꯅꯨꯄꯤ ꯊꯤꯔꯒ ꯃꯔꯥꯏꯅ ꯅꯨꯄꯤꯗꯨꯅ ꯂꯥꯛꯆꯅꯤ꯫ ꯏꯃꯥ, ꯇꯥꯆꯧꯒꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯒꯤ ꯃꯆꯥꯅ ꯂꯩꯕꯤꯌꯨ ꯌꯥꯔꯛꯀꯗꯧꯔꯤꯒꯦꯅꯦ? ꯌꯥꯅꯕ ꯐꯪꯅꯕ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯦꯝꯃꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯗꯤ ꯃꯃꯥꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯋꯥꯈꯜ ꯋꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯝꯕꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯤꯁꯨ, ꯊꯕꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯒꯤ ꯊꯣꯝꯕꯕꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯛꯇꯝ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯂꯧ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯪꯂꯧ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯕꯥ ꯇꯔꯪ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯏꯃꯥ ꯂꯩꯁꯦ꯫ ꯊꯕꯥ ꯃꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯒ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯇꯥ ꯊꯣꯝꯕꯗꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ꯫ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯃꯃꯥꯗꯨꯗꯤ ꯈꯤꯇꯪ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯥꯟꯅꯔꯨꯕ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯑꯣꯜꯂꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯗꯨꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯦ, ꯁꯦ, ꯀꯞꯄꯅꯨꯁꯦ, ꯅꯨꯄꯥꯕꯨ ꯃꯇꯣꯝꯇꯔꯣ, ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯅꯈꯨꯠꯅ ꯊꯤꯜꯂꯨ, ꯏꯆꯥꯒꯤ ꯏꯃꯥꯅ ꯍꯦꯛꯇ ꯍꯥꯏꯅꯗꯧꯔꯤꯕꯅꯤ꯫
Ima, ay atay ka na sa pamdi. Ay di, tathong ba na inapamdaba? Asi hayduna thaba angang macha amagumna higna kaplami. Mama ibimaso machanapidu kapatok na bakana themlami. Asomda thombadi imugi phibam sadaba aduda thabagi wakhan khalabasu thoina khanjilubadi ngamde. Madugi samathakta mama ibe mami amana maning mamang koichen chenduna mayambungi nupi oiba yaba amata yengbirau haina koichen chenduna laknabada ubada thongba sor sanu hondoklaga ima nangbo khuning khunmangse koichen chenbada nasadubu wadribo wade ima na waba khangda cheli dubu tasawi nupi haidubu phanglabo leire ama leire ima anga widi nateko nati nang suba masak matoga phajakhrabajani thomba mamana hairibadu tabada wakhandadi mathong kayari saramloi haina khalami asumna ahal masal yanaduna laikai thangnabadagi nupi ama thoibagi oina haina singnaduna luhongbagi matam liplami luhongba koidre haiduna amuba hoi mayam changdana yumkai semjallami amubana luhongdorine tawrise luhongdoriba nupa asidi yumda ne tana leibagi mahut jwar khifamda khubai isai saktana leirine tawrise thombana adugi budi aidi aikhoi tasogi phibam sida yarakliba na pise karamba angawbino haina khalibane adudi nangsu haimandro aikhoi tasogi phibam sida di haibo haimandrabane asi haiduna nupa masa ahum marido noknokuna wari sarami nakal amaromdana thabado nongmagi afak apai chanba sum henjilaklami thabagi mamado masanapina afak apai chanduna leibadu ubada masi phiji na mapi dei thoklami thabagi mamana phiji na mapi dei thokpada ubada mapabungna mama aigi imangda kablakanu aina asi thokani tungda ningamdaba puklakani haiba natro haujiti gari sare asupna tawni di kanana khangni aisu khara phagadra khana tawrubani yari matungdadi asigumba sei tawbu yaba nateko thabagi mamado asoiba oirabanina wa khumdabi tumina leisilami mangwaldana thabadu tasilaga makoktu hotlaga leiribani madu ubada mapabungdo thamoi kaiba haido oirami oh kaishuna tabada isase wakhal thenbadagi mangba haibadu oidorido asi khanna thabagi mapabungdo ningba kaina masanapida yenglamlaga konthong adomda tapna thokirami thabagi mamado mapidu tapna teithoklaga masanapigi manakta tapna changsilaklami imagi thoibi nasamse punbana loire ima hatokpige yade nangbo thongba lakpada nasamse pulle haina thi phajade hairabadi kamdauba adu oiradi se hatlo samse hatlo se thabagi mamado masanapina masam hatpa yaba aduda wagi samset aduna tapna masanapigi masamdo hatpirami asomdana amubana apabina tamlei haiduna thombada thabagi pau tamlami paudu tabada thombasu wakhal yamna nungai jaramde ha khangre dei da kari haigadabno haina pangal thokpa yaba matang su oidi ida apabina tambadadi tabo thoknubu nungai khidre asi haiduna makhoi anidu tapna atopa tahandana wari saduna leiba adada ahal khara makhoi anibu thabak leire haina kauraklami ida somda ahal sina kauri changlase asi haiduna makhoi anidu thabak suboromda mai onsin khirami adugi matong ikoi kuidana thoibasu mahaka haina sinariba aduga luhonglaba matong koidringai dadi thoibadu mapal ipal chathokta wakhal yamna tana leirami matawda mamaga mapagasu yamna harawrami madugi matong ikoi kuidana nongmagi numita thombagi mane nafuba terada mayum panbi adu Durel marilda asum hi honduna laklaga loktakta taraklami aduga itha thajadana makhoigi thongra mapatamna hi honjilakpa aduda thongba ingangakna asibu aikhoi ine to natrane kari mu toroba jana asi khana thomba maniton ba kaujarami mana kaubuda tabada maniton dusu hi honjina khumlaklami ine ton kari leirage itha thajadana aikhoi asom panglibasibo napabunga wari amata sage haina laklibane nanga su wari sadabo leiko aigabo hoine
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯒꯤ ꯃꯅꯦꯗꯨ ꯍꯤꯗꯨ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯈꯥꯝꯂꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯣꯝꯕꯒꯤ ꯃꯃꯥ ꯃꯦꯝꯃꯁꯨ ꯃꯆꯜꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ ꯂꯥꯎ, ꯅꯪ ꯇꯥꯗꯒ ꯐꯝꯂꯣ ꯂꯥꯎ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ, ꯐꯝꯂꯣ ꯂꯥꯎ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ? ꯇꯥꯗ, ꯂꯧ ꯈꯥꯎꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯊꯣꯝꯕꯁꯦ ꯃꯇꯝ ꯈꯔ ꯑꯩꯒꯤꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯨ꯫ ꯂꯨꯈꯣꯏꯗꯨ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏ ꯁꯨꯃꯥꯏꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯝꯕꯅ ꯃꯄꯨꯡ ꯑꯣꯏꯅ ꯏꯃꯨꯡꯗ ꯄꯨꯔꯒ ꯂꯩꯕꯅꯤꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯟꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯣꯏ ꯍꯥꯏꯔꯨꯔꯕꯁꯨ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ, ꯏꯕꯦꯝꯃ, ꯏꯕꯨꯡꯕꯨ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅꯦ? ꯅꯃꯥꯛꯁꯤꯅ ꯏꯃꯨꯡꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯃꯥꯛꯇ ꯑꯗꯨꯝ ꯍꯪꯂꯣ꯫ ꯃꯅꯦꯒ ꯃꯄꯥꯕꯨꯡꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯔꯄꯞ ꯊꯣꯔꯛꯂꯒ, ꯏꯅꯦ, ꯏꯃꯨꯡꯒꯤꯗꯤ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯇꯣꯝꯕꯁꯦ ꯅꯣꯏꯒꯤ ꯂꯧ ꯈꯥꯎꯕ ꯍꯥꯏꯗꯣ ꯌꯥꯎꯖꯅꯤ ꯑꯩ ꯍꯥꯏꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯅꯥꯎꯁꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯇꯅ ꯂꯩꯔꯕꯗꯤ ꯇꯣꯛꯂꯦꯗꯣ꯫ ꯏꯄꯥꯅ ꯁꯨꯕꯁꯨ ꯉꯝꯗ ꯏꯃꯨꯡꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯣꯏꯗ꯭ꯔꯣ? ꯄꯥꯕ, ꯑꯩ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯆꯠꯂꯔꯣꯏꯒꯦ꯫ ꯍꯣ, ꯑꯗꯨꯝꯅꯕꯨ ꯋꯥꯈꯜ ꯇꯥꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯀꯥꯏꯗꯦ ꯀꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯗꯣ ꯃꯅꯦꯒ ꯂꯣꯏꯅꯅ ꯂꯧ ꯈꯥꯎꯕꯒꯤꯅꯤ ꯍꯥꯏꯅ ꯂꯐꯨꯕꯥ ꯇꯦꯔꯥꯗ ꯈꯨꯗꯛꯇ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯃꯥꯗ ꯁꯥꯎꯅ, ꯏꯕꯦꯝꯃ, ꯅꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯗ ꯅꯝꯗꯅ ꯄꯤꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣ? ꯏꯆꯦ, ꯏꯆꯥꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯗꯨꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯅꯠꯇꯦ꯫ ꯏꯆꯦ ꯍꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯛ ꯋꯥ ꯈꯟꯅꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯍꯣ, ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯉꯥꯎꯏ ꯍꯥꯏꯕ ꯈꯪꯗꯕꯒꯤꯅꯤ꯫ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯑꯐꯕ ꯏꯈꯨꯠ ꯆꯥꯕꯤ ꯑꯃ ꯊꯤꯖꯧꯔꯒꯦ꯫ ꯍꯣ, ꯏꯆꯦꯅ ꯑꯄꯥꯝꯕ ꯅꯃꯧ ꯊꯤꯕꯤꯔꯨꯔꯣ꯫ ꯊꯤꯖꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯃꯥꯏꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯣ, ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯃꯤꯒꯤ ꯃꯔꯜꯕꯨ ꯃꯤꯍꯧꯔꯨꯕꯒꯤꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤꯉꯩꯗ ꯊꯕꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯈꯨꯕꯥꯛꯇꯨꯝ ꯈꯨꯖꯤꯜꯂꯝꯃꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯅ ꯍꯦꯟꯅ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤ ꯏꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯄꯪꯕꯤ ꯅꯃꯥ ꯑꯩꯅ ꯃꯤꯒꯤ ꯃꯔꯜꯕꯨ ꯃꯤꯍꯧꯔꯨꯕꯒꯤꯅꯤꯀꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯤ? ꯏꯃꯥꯅ ꯀꯞꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤꯅꯦ꯫ ꯏ, ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯞꯄꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯃꯆꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯒ ꯃꯦꯔꯥꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯣꯝꯕꯁꯨ ꯑꯁꯣꯝꯗ ꯂꯧ ꯂꯣꯛꯄ ꯌꯥꯎꯅ ꯌꯥꯎꯅ ꯋꯥꯈꯜꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯕꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯦꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯋꯥꯈꯜ ꯆꯣꯏꯕ ꯐꯥꯎꯕ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯝꯕ ꯂꯧ ꯈꯥꯎꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯟꯊꯗꯅ ꯑꯃꯨꯕꯒ ꯂꯣꯏꯅꯅ ꯊꯕꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯕꯗꯒꯤ ꯊꯕꯥ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯉꯥꯡꯅ ꯁꯛꯅ ꯇꯧꯕ ꯌꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯍꯔꯥꯎꯅ ꯊꯣꯝꯕꯗ, ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯄꯥꯕ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯊꯕꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯂꯥꯛꯄꯁꯦ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯒ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯅꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯝꯕꯒ ꯊꯕꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫